Robin Mangan Kundrafamdagi operation amatang Manipur asida Manipur haiba wahai asi bus ta tharaga chingda chatpada CF na madu muthatlu haraklaba lore lebak asi loredana sidabu lebak asibu kanjanaba haiduna honajariba ekoi asibuna ekoigi mimakna lebak thugainanaba leibani hairapa ngamabani Kuki maithiba piba waragani maramdi makoibu yamna kana support tauba mitei asawasang yamna lei manungda Pauseda fongliba pau khudimak asengba achumbada yumfam oigadabani ningombam nimol Imphal East District ki Kudrafamda leiba Thengnare Mioi College da Mass Communication Masscom Tauribas Mahiroising amasung Ozasingna Mass Media House visit ki Tauram ama Imphal gi Khwai Barmatpur Nagamfanda leiba Sana leiba pause ki office da pangthokre Thoram aduda pause singda fongliba pau khudimak asengba achumbada yumfam oigadabani haina pause asigi editor ningombam nimona haikhre Sana leiba pause ki office da pangthokiba Media House visit ki Thoram adu Thengnare Mioi College ki Department of Mass Communication ki Head of Department Assistant Professor Dr. Thausom Bidyaranina Lusingduna Department asigi Assistant Professor Ronan Kennedy Longjam Assistant Professor Susmala Sogolsem Assistant Professor Dr. Rosni Thausom amadi Assistant Professor Nilas Ahmad ka loinana punna Mahiroi Taranipana saruk yaki Manipur thugainaba singnarapa khudimak thongna leina mayoknaba ngamgadaba lusingba khanba mathau tare lebak asida ngasi oriba phibam asida yelhau irebak kanaba ngamba thongna leina lebak pangthabak pangthokadaba misak yamna pamnari lambi thong khara semlaga haikol lekon khara semlaga Manipur kamba ngamgadaba nate iramdam kange haragadi ahanbada mafam marang khangdana changchelakliba mitopsing tantokhiba iramdam asida haurakliba nahasingbu lona amadi fongna drug loisinaba hotnariba khupusing maru fungna muthatpa loinana Manipurbu thugainaba singnarapa khudimak thongna leina mayoknaba ngamgadaba asengba lusingba ama khanba mathau tare haina Charik Chara Association Manipurgi Secretary SIS Bisorse Miteigi Cherol amana fongdorakli Cherol asina makhatana hairi ekoigi ireibak iramdam asi huyel Langon Charik Chara Thangtagi mapalna chahi lising kaya ngaktuna laklibani matandudagi adu ngasisu huyel lamonggi oja mahiroi khudingmak lutongda cheli iramdam asida leiriba huyel langongi sanabung khudingmakta sanariba semkhatliba mahiroising asi nomodi amata oina pulingai hainingai leite ngasi ekoigi iramdam asida leiriba mihutsingsi nomagi miyamna pendabagi chang hengkalakli thokliba thawdok khudimak miyamgi mangdani aduna loina uri khangnari kanana mariba kidamak thamoisingna thabak tawri kanana kaksabi saduna lebak thugainaba honari chief minister oiningbasu minister gi phanghodabasu manarai nungainadabagisu isu amada lebak nungsiba saduna ihau sagatpa lebak thugainaba kanglon kaya sagatuna nakoinana lebak irang thokhalle hairi Ngasi thokliba lan asida Kukida Aron Afongda Mitei MLA maraktagi mateng pangba khara yaurabra haibasi matam mayamdagi miyamna signarduna laklabani hari nan local ani resangi dama kidnap tawrabagi case ta chinaba mioi mari Phare nomoi fangle Delhi amasung Jaipur dagi networking business amagi training thongnabagi damak Manipur lakpa nan local ani kidnap tawrabaga chelthum munambagi thogdoka mari leinana police na lokhalakpa case ta chinaba mioi mari ngarang amasung asi Imphal West ki Himalayas Talista hangba checkpost ta Phare haina police control room dagi cherol ama thorakli cherol asigi matung ina pharabasingdudi kangpopi mayai lekaidagi hojikna kosi khul mamang lekaida leiriba Laisram Henry sahi kutra manga ngarangbamdagi thangjam lemba sahi kungatare Nauremthong Lakhelambam lekaidagi Hurem Anan sahi nipuga humdoi amasung Langol Tai2 dagi nahafam Naresh sahi kungani pani hairi Makhoidagi maru mangaga konana .32 gi pistol ama nomaigi license ani pocket fine ama mobile phone ani amasung car ama recover tawre hairi Komeki Anoub case Chaniga Yankaitare Thengnare Union Health Minister na ta asigi tarani thoidagi COVID-19 divert
update tꯧba hꯧdokibaga loinana ngasi faubada India da COVID-19 gi anouba case 258 thengnakre hairi. Nongna COVID-19 gi case thengnakiba statesing asi Kerala, Tamil Nadu amadi Maharashtra na ayambani. Southeast Asia amadi Hong Kong yauna South Asia gi tongan-tonganba achouba city da COVID-19 case khangoudana henkalakpadagi miyamna mipainaba phoknaringaida India dasu haukiba chayol asida COVID ki anouba case khangoudana mathang thengnarakiba asina miyamna COVID-19 gi anouba vectorial laklabra haina chingnabaga pokhale hairi. Chayrak asida akhang ahi singna heart kidney diabetes na singba naba leiba mioi singna hena chingsingnanaba amadi leiringai yariba makai mi chinba mafamda mask upa pautak piki. Health authority nasu simple test tawduna naribasing asi COVID-19 gi anouba vectorial la khangdoknanaba honari hai. National highway da tax loribasi miyeng sangdrogadi starring pai dabagi kongjang jangsilagani diversing. Manipur Dimapur Lambi National Highway number 2 da Manipur Police, Traffic Police, Motor Vehicle gi mioi singna ngahak laitana ayat apan piba amadi tax loriba asi laingak na yengbitrabadi mapalamdagi lakpa men puba nongmada changdaba yadraba polam sing puriba diversing starring thadopagi kongjang changsinabagi warep laurakani haina mapalamdagi pochei purakliba diversing na phongdorakhi. Diversing gi maikaidagi makhatana hai National Highway number 2 da Lairamba Driver Union gi office su loktokibadagi diversing gi wakafam su amata leitre. Manipur gi oina Chujanpur district na nupi angangda wotnaiba chathabada makok oire Pratik Kumar. State asida hojik thokliba irang asina maram oiraga nupi angangda wotnaiba chathaba asi adumak thokli. Manipur gi oina Chujanpur district na nupi angangda wotnaiba chathabagi chang khwaidagi wangduna makokta leiri haina Manipur Commission for Protection of Child Rights MCPSR gi chairman Kaisham Pratik Kumar na phongdokhre. District Child Protection Union Bishampur, New Life Foundation Manipur amasung Nasamukta Bharat Abhiyan Committee Bishampur na sinduna cultural exchange and children participation, drug to education and health. We are against child exploitation and ambush haiba theme da Children Festival 2025 ki thoram pangthokkibada mafam asi mahakna phongdokkibani. Cycle the Central Force na Kuki Kulai Paiba Khara Hwkhre hairi. Langi waros in Purak na ba Home Ministry na pota honarabra. Home Ministry na Tampaki CSO singi mipam me kulhumdoida New Delhi da pangthoklagani khangalagli. Me home listingani kulhumdoidagi Kukizo terrorist na Manipur dagi makhoi separate administration lawani haiduna mitai da atamnana onsinduna chatharakiba tamthiraba lan asigi warosin Howdik Fauba Purak Tribana, India Lenga ki Makedagi Ministry of Home Affairs na Mangdil Taduna, Warosin Purak tu na Mahosagi Ingtapa Masung, Nuksisana Bapibam, Ohelang na Batengkang Kayada, Honarakibada, Mai Pakidraba Matungda, Tasigi Kulhumdo Irainumida, New Delhi da Tampaki CSO Singi Lutingba, Mihu Singoiba Mipam Amapang Tolagani Hainang Kangalagli Haidi. Hiramasiki Matangda, Ngarang Nungtil Ministry of Home Affairs ki Makada Leriba, Special Investigation Branch, SIB gi Joint Director amana telephone tawduna Manipur miyangi Mangdil Thaba loop singi manungda ama oidiba loop amada khangalagne haina loop asigi president ang pauti asida phongdoragli. Mahang na hai lan asigi warosin puraktuna mahusagi tangdu laitaba phibamda hanjilang na ba mari lainaba mifam asi New Delhi da pangthokadabani masida saru yanabagi damak Thenglabada thasigi kunithoi sagol tenumit fawagi manungda Delhi da thunglanaba hairaki aduga mifam asi Kuki jo phuruki CSO singi Mahusinba, Lusingba Mioi Sing Yawaroi, Sumnatagi Manipur gi Tampakta Laiba Miyangi CSO Sing Khara, Lusingba Mihu Singi Oina Pangthokadaba Mifam ni Hari, Aduga Mifam Aduso Manipur gi Tampaki CSO Singi Lusingba Mihu Sing, Puna Mifam Amada Saru Yaminaduna, Pangthokadaba Mandri. Tampaki CSO Singi Lusingba Mihu Singbu, CSO gi Oina Tongan na Unaduna Wari Sanagadaba Mali Aduga, Mamangtagi Mangada Home Ministry na Sinduna Lanasi, Haurakpadagi ahan boina mitegi CSO singi Mihu Singa Kukizo gi CSO singi Mihu Singa puna famina duna pangthokiba ahan ba mifam adugisu ani suba tangkaki mifam ama atuba matamda pangthoklagani haibagi wafam chupalaki haidi. Adu moina ba mifam asigidama
SIB की ऑफिसर अमना खंगलगलबसो महाकी लुकी माइकेदगिदी पांथोकदौरिबा मिफम असिदा सरुक यागदा नत्रगा यारोइद्रा हाइबदु महांगना प्रेसिडेंट ओइरबसो मथंता लेपथोकपा ngamde hayeng महाकी लुकी मरु ओइबल लुसिंगबसिंग अमसोंग एडवाइजर न चिंबगा मिफम पांथोकतुना खनरगा सरुक याबा नत्रगा यादबगी वारेप लौगनी हाइरखी इंडिया दा तौरखिबा अटैक्सिंग दा चेनाबा लश्कर टेररिस्ट हटख्रे लश्कर ई ताइफा की मरु ओइबा टेररिस्ट जदु हलाफ निजामनी एलाइज अब्दुल साफुल्ला पाकिस्तान की शुदूर काफ्तुना हटख्रे नगरपुर 2005 ता RSS हेडक्वार्टर दा चथखिबा अटैक यावी हाइबा सफुल्लान मसक खंगदबा मियोइ सिंगना नोमैना काफ्तुना हटख्रे महाक लश्कर की ऑपरेशन कमांडर अजब सिनमा एलाइज बाबाजी की लोइनबा अमनी महाक राजपुर दा CRF कैम्प दा चथखिबा अटैक अमसुंग IISC बेंगलोर दा अटैक की मिरिन अदुदसु यावरी सैफुल्लाम काप्तुना हटखिबा असि पाकिस्तान अमसुंग पाकिस्तान ऑक्युपाइड कश्मीर दा टेलर कैम्प दा मेटरेटा इंडियाना चथखिबा अटैक्सिंग ऑपरेशन सिड्यूल की नुमित खरनिगी मतुंगदनी कंगलेपाक अपुनबा खोलाउदगी अग्रेशन अमतंग कुकी इंस्टोरेंट स्टोन थुगाइबा हौख्रे मखोइना तालिबसे फंगरोय खंगपदगी पॉपुलर गवर्नमेंट चेंबदा कुकी MLA अमा हेक यावबदा मोइगी युम असुमाइना थुगाइगनी हारि पाक स्पाम मापन फाख्रे पहलग्राम टेलर अटैक की मतुंग इंस्पिरेंस एक्सपेरिटीज की मथक्ता चथबा सर्वेलेंस हेंकलखिबगा लोइनना इंडियन अथॉरिटीजना पाकिस्तान की दमक अरोनबा पाउ पीबा मियोइनी हाइबा यामद्रबदा मियोइ मापल स्टेट अहुमदगी फाख्रे हरियाणादगी यामद्रबदा मियोइ मरी पंजाबदगी अहुम अमसुंग उत्तर प्रदेशदगी अमा फाखी ट्राइबल वेब जियो कौबा यूट्यूब चैनल अमा चलाइबा जियोजी मोहत्रा हरियाणा की हरिशहरदगिनी इंडियन मिलिटरी की ई पाउ पाकिस्तान पीरंबगीदमक्ता हौकिबा चेओलदा महाक फाखी अतै फाखिबसिंग अदुदी देवेंद्र सिंह बीरलोन चही 15 नाउमन इलाही चही 12 रमन चही 18 थरलीफ शाहजा मोहम्मद मुजुतरजा अली गजला अमसुंग यही मुहम्मदीनी मियोइसिंग असि फाखिबा असि मतंग असिगी येंगलगा यामना मरु ओइ।